Kanagumba amana yamna phajaba wafum ama haibirami. Aikhoi miyoibasi isingda taba matamda sidi. Adubo aikhoi miyoibasi karamba matamda isingda taba matamda sige hairagadi. Mi aduna karigumba iroiba haitraba matam aduda soidana mi adu sigani. Aikhoi na thengnariba situation khudingmakna problem amadi oihanba nate. Problem asi karamba matamda oirei haiba matamda situation du karamna deal tawgani khangdaba matam aduda oirei. Ahanba maktada mayambu taramna oksari. Adonggidamakta yamna phajaba atenba wari macha ama puduna laksari. Masigi wari asi ningthau amakhaki wari ni. Karamba ningthau no haiba matamda mahaki ningthau relda problem amata lehendaba adugumba ningthau ni. Ningthau asina maram oiraga mahaki praja khudingmak yamna nungaijai. Praja mayamna asigumba ningthausi makhoigi punsida thabirakpagidamakta taibang mapuda matam chuppada thagatpa phongdoksai. Asengbadi ningthau asi mahaki mamit nama yaude. Aduga makhong namasu yaude. Soinaiba ningthau amakhakni. Adubu ningthau asi soinairabasu mahaki pendaba nungaitaba amata tawjade. Nongmadi ningthau asina mahaki konungda leiriba photo thetpa mafam haibadi palace ki gallery aduda asum akoibadu yengduna koithoklami. Ningthau aduna gallery aduda thetliba phajaraba photo sing amadi painting kaya adu mathang asum yenglami. Thetliba yamna phajaraba painting sing adu mahakidi mapabu pokpa mapa suron kaya ki painting ngaktani. Mahakna sum yengna khalami. Mahak asi asigumba thona phaba imungda poglambasi kaya da laibok pharabano khalami. Mahakna taibang mapubu yamna thagalami. Aigi ipabungsi kaya da thona phakraba. Aduga aigi ipabu pokpiramba ipu asisu kaya da thona phakrabano haiduna. Mahakna painting sing adu asum yengduna lakpana aroiba painting adu ihang-hangna leiriba adu ubada ningthau adu yamna nungaitaba phaurami. Mahakna khangle hanglibu painting asi mahaki painting ni haiba. Ningthau aduna khali aigi mit namasu yaude aduga khong namasu yaude. Gallery asida leiriba painting sing asi phajaba ngaktani. Khwaidagi athiba painting haibabu aigi asina oile. Asumna amuka sukali. Aina sikraba matungda painting asi karamba mong oihugani haiba ai khangde. Haujikte ai hingli. Ai karigumba amadi tawba mathuk tai. Asumna khanbadagi ningthau aduna mahaki painting phajaba ama yeghallage haina leple. Ataimak ngamdrabasu ahangba painting mahakidu yeghallaga thamlagadi mahak santi oigani khali. Maram aduna ningthau aduna mahaki konungda ningthaugi lai yekpa ngamgadaba lai yekpa kaya barton tawduna kokhale. Yamna phajaba ningthau masagi lai yekpa ngamba mida mana mathum chauna pigani hainasu lauthokle. Masidagi aphawba lai yekpa kaya lakle. Lai yekpa sing aduna khali. Karigumba ningthaugi lai asi phajana yeklagadi manasu yamna chauna phangani. Aduga karigumba phajadragana manadi lairadana ningthau yamna saugani. Asumna khalami. Makhoina khali. Mamit namasu yaudaba aduga makhong namasu yaudaba karamna phajana yekani khalubada kana amata ningthaugi lai yekke haidre. Mamai thangda nupa macha amakhakna mahakna ningthaugi lai phajana yekpa ngamgani. Supnaki pung kun marikaki matam pibiyu hajarami. Matam aduda mayam adu angakpa phaundarami. Mayam aduna ngangnarami. Nupa macha nangbu ngaurabra sirage hairibra natragana ningthau asi sawange hairibra asumna hainaduna. Ningthau aduna su nupa macha aduna hairibu matum adu phawbagi ayaba su pibire. Asumna numit adu haukre. Mathangi numittadi ningthaugi konung adu mina pik thalami. Arapa mafam kayadagi ningthaugi lai yengbu laknagi. Yamna khaurang na ngainarami.
Angang aduna lai adu pudun lakpa matamda mafam aduda babok mayamna kubak kuba hongnaki huisel khongnaki asumna ningthau aduna ahanba mahaki painting adu hik ubaga yamna harauba angakpa phawrami ningthau aduna wa masigi painting asidi gallery asida leiribu painting mayam asidagi ihen hena phajai asumna phongdoklami leiribu painting sing asidagi khwaidagi phajaba painting amani haiduna ningthau aduna nupa macha aduda mana mathum mayam ama pibiki tariba adomsu soidana khalumgani mamit namasu yaudrba aduga makhong namasu yaudrba ningthau adugi painting adu karamba makhalgi painting no haibado nupa macha aduna painting aduda ningthau adu sagol amada tunghalaga makhutana ten paiduna em tamhali em tambada mamit yaudba aduna tumhali aduga makhong namakhakna nakal amada uhali aduga amana uhante masida uriba photo asigumna asumna nupa macha aduna yamna phajana ningthau adugi lai yeki adubu nupa macha adu lai yekpa matam aduda yamna challenge oiki problem kaya thenaki adubu positive oiba wakhal khanki lai yekpa ngamgani haina chap yungna lepki asumna positive oiba wakhal khanbadagi afaba thabakta loina onthokpa ngamki punsida lakningba problem laksano positive mindset matam chuppada thamgadabani nungtigi positive oiba wakhal khanba mathau tai punsida awaba kaya athingba kaya laksano karigumba mi aduna positive oiba wakhal matam chuppada khalabadi problem khudingmak maithiba piba ngamgani adomda hainingba wafamdi punsida asa haibasi yamna maru oi kaidaunungda thadok loidabani kanagumbana asa thadokhraba asanasu mahaki punsi ado thadok lamgani mikup khuding nungaibiyo mathangi nungaiba wari ama amuk puduna lakchaki ngasigidi matang asida tension tari